Online Manipuri numidangi pau miing tabiriba pumnamak puthoi laisrumna khurumjari ahanbada maroiba pau kuki khulai paibasingna Manipur lengakta talakhiba demand khara thabakta onthokhibaga loinana fajinduna thamluraba naha ani thadorakre kuki khulai paibasingna mamang tha September 18 tagi fajinduna thamlakhiba maitai naha ani oinam thoithoi amadi thokchom thoithoiba ani ngasi kuki khulai paibasingna thadorakpadagi Cotu na naha ani adu Kangpupi district ki SP da khusinnaraba matungda Imphal West district ki Kangbuda amuk hana khusinnarakre angang naha ani asi kuki militant singna thadorakhibaga mari leinana community on travel unity Cotu gi wangangloi Jilun Kipjen na phongdokhibada kuki jo village volunteer singna fajinduna thamlakhiba naha ani adu ngasi ayuk pung 5 taba matamda Yanaba purakpadagi kuki jo village volunteer singna Cotu da khusinnaraklaba matung Kangpupi district ki police ki SP Manoj Prabhakar da khusinnaki masigi matungda police na Imphal da puraktuna imung manungi Meeoi singda khusinnakre hairi Kuki village volunteer singi maikaida tongan demand ani Manipur lengakta pinaba dabi tawrakhi hariba demand sing adugi manungda sajiwa jail da lairiba kuki jo inmate sing kuki jo dominant area da thamba amadi Kangpupi district ki Phalenmon subdivision da police station ama lingba haiba sini hariba kuki jo volunteer gi taliba demand adugi matangda mamang tha September tang 18 dagi Manipur police ki DGP ga Cotu ga wari sanaduna negotiation puraknaba honaki adubu wafam adu ngarang athengbada central lenga ki miyeng changbaga loinana Yanaba purakpadagi ngasi fajinduna thamlamba naha ani adu tek tekaidena Cotu gi khuthangda khusinnakhibani hairi yanakhiba wafam adugi matung ina sajiwa jail da lairiba legal procedure mapung fana loiriba kuki jo inmate sing kuki jo dominant area da thamba amadi Kangpokpi da Phalingmon police station ama thamba haiba sini hariba wafam sing aduda lenga ki maikaidagi ahanba oina sajiwa jail da legal procedure loiraba kuki jo inmate taraga mathoi ngasi sapramina da khusinnakre loinana numit hubni gi manungda ahanba oina Phalenmoi da police outpost ama hangba haina yanare ngasi Manipur lenga ki maikaidagi khusinnakhiba sajiwa jail da lairamba kuki jo inmate sing bu Cotu na harau taramna okre Makha tarakpa update da Ukhrul da khul ani khut thokna bagi thodokta laikanariba Meeoi amasung asi laikhidre Ukhrul district asida ngak sen bagi thorang lokhatkre ngarang ayu Ukhrul town gi Humful village amadi Hunfung village ani gi marakta lamgi wahauda khunja masal khut thokna bagi thodokta nongmaina panduna sokpadagi Janims ta laikanarakhiba Hunpung village ki khunja amasung asi laikanaba ngamdana laikhidre hairi laikhidraba Meeoi adugi maming YR Pamjai jo kunthraga manga apokpa Ramluk Mangsangba kawi Pawasina hai ngasi laikhidraba Meeoi asi tharaga ngarangi thogdo aduda laikhidraba Meeoi mari sure asi bahakchang ani na thogdok thokphamda laikhidabani aduga ani amana Janims ta laikhidabani hairi amaromda ngarang Ukhrul da thokiba thogdo adugi khudong chaba lawraga Ukhrul district police station dagi maikai adongi khunja singna overpower tawduna tongan ba Makhalgi nongmai amadi maru sing lakhibagi thodok sing thokraba matung Manipur police ki maikai dagi ahenba jackson thorangi thabak lokhatkre hairi pauche sina phangba paugi matung inadi DGP law and order and kailun na ngarang thokiba order amana housing oiriba lamdam asigi law and order asina maram oiraga police officer sing police station sing outpost sing amadi tongan ba mafam sing da hangliba checkpost sing section na lainaba khangan kre loina na order asigi matung inna Ukhrul district ki irang thokpa yaba mafam sing da security force na ngak senbagi akanba thabak thoram sing paikhat kre hairi panba yabadi hauzik Ukhrul district pumbada curfew thambaga loina na internet data service ki athingba thamlibani Makha tarakpa update da Tamenglong gi Wheeling area da tharamba popi pambi sing yathatuna manghankre Manipur lengang na changsiliba waron drug ki khongjang ama oina Tamenglong district police ki SP gi mieng makha da district asigi police amadi Tamai police ki apunba kangbu amana district asigi Kardi part 4 amadi Kawinglong area da tharamba popi pambi sing ngasi yathatuna manghankre hairi Tamenglong police ki kangbu na chathakiba drive adubu Manipur gi chief minister N Birena thagatpaga loina na ain gi wangmada popi thaba lemnaba appeal tawrukpaga loina na lamdam dagi mayai kabani sa maru fangna muthanaba ikoi puna hona minarasi haina phongdokhi makha tarakpa update da kuki militant singna fajiluba naha ani Cotu na ngasi ayuk Kangpupi SP da sinarakre kuki militant singna mamang thagi kuntareta 9 sector Assam Rifles New Kaithel Manbida SSC GD recruitment rally yaw khiba Thobal district leisangthem awang lekai dagi oinam thoithoi amadi Thobal khengman wang mataba mayai lekai dagi thokchom thoithoiba matam khara kuki singna fajinduna thamluraba matungda ngasi ayuk thadorakre Thogdo asigi matangda press na phangba paugi matung inna ngasi ayuk pung 5 rom helaklaga aduaida Cotu na Kangpupi district police ki SP da sinarakraba matungda Kangpupi ki SP team na gangi 5 fawba puraklaga makhoi anibu tekta kaidina Imphal West police ta sinarakhibani hairi
ꯃꯈꯣꯏ ꯑꯅꯤ ꯍꯧꯖꯤꯛ ꯏꯝꯐꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯀꯁꯇꯗꯤꯗ ꯍꯧꯖꯤꯛ ꯂꯩꯔꯤ꯫ ꯄꯨꯡ ꯈꯔꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯁꯤꯟꯅꯈ꯭ꯔꯒꯅꯤ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯑꯗꯨꯕꯨ ꯅꯍꯥ ꯑꯅꯤ ꯑꯁꯤ ꯀꯔꯝꯕ ꯀꯟꯗꯤꯁꯟꯗ ꯊꯥꯗꯣꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯒꯤ ꯄꯥꯎꯗꯤ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯑꯣꯏꯅꯥꯝ ꯊꯣꯏꯊꯣꯏ, ꯅꯤꯉꯣꯝꯕꯝ ꯖꯣꯟꯁꯟ ꯑꯃꯗꯤ ꯊꯣꯛꯆꯣꯝ ꯊꯣꯏꯊꯣꯏꯕ ꯃꯃꯥꯡ ꯊꯥꯒꯤ ꯇꯥꯡ 13ꯇ ꯅ꯭ꯌꯨ ꯀꯩꯊꯦꯜꯃꯥꯟꯕꯤꯗ SSC GD ꯔꯤꯀ꯭ꯔꯨꯠꯃꯦꯟꯠ ꯔꯦꯂꯤ ꯌꯥꯎꯅꯕꯒꯤꯗꯃꯛ ꯆꯠꯄꯗ ꯂꯝꯕꯤ ꯈꯪꯗꯗꯨꯅ ꯒꯨꯒꯜ ꯃꯦꯞꯇ ꯌꯦꯡꯂꯒ ꯁꯦꯔꯥꯟꯅꯅ ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯂꯝꯕꯤꯒꯤ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯇꯔ ꯌꯧꯔꯝꯗꯥꯏꯗ ꯂꯩꯕ ꯀꯩꯊꯦꯜꯃꯥꯟꯕꯤ ꯇꯝꯅ ꯆꯠꯄꯗ ꯒꯥꯡꯒꯤꯐꯥꯏ ꯒꯦꯠ ꯃꯅꯥꯛꯇꯒꯤ ꯀꯨꯀꯤꯁꯤꯡꯅ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯐꯥꯈꯤꯕꯅꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯏ ꯅꯍꯥ ꯑꯅꯤ ꯐꯥꯖꯤꯟꯈꯤꯕ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁꯦꯝꯈꯤꯕ JACꯅ ꯃꯈꯣꯏ ꯑꯅꯤ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯥꯗꯣꯔꯛꯅꯕ ꯕꯟ ꯌꯥꯎꯅ ꯇꯣꯉꯥꯟꯕ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯟꯗꯔ ꯇ꯭ꯔꯥꯏꯜꯗ ꯂꯩꯕ ꯀꯨꯀꯤ ꯄ꯭ꯔꯤꯖꯅꯔ 19 ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯁꯄꯔꯃꯩꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯄ꯭ꯔꯤꯖꯅꯔꯁꯤꯡ ꯑꯁꯤ ꯕꯦꯜꯗ ꯊꯥ ꯑꯃꯔꯣꯝꯒꯤ ꯃꯃꯥꯡꯗꯒꯤ ꯊꯣꯛꯈ꯭ꯔꯕꯁꯨ ꯁ꯭ꯀꯣꯔ ꯃꯇꯤꯛ ꯆꯥꯅ ꯄꯤꯕ ꯉꯝꯗꯕꯅ ꯆꯠꯄ ꯉꯝꯗꯅ ꯂꯩꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫